Mayam Bukramzari don't impede impact news ni Raj Nongthombam MANUNG HUTNA hariba 360-degree analysis of news and events da mayam butara mokchari ngarang asi KANGPOKPI district ki Saparmena hariba mafam asida kugi Imphal Dimapur lambi hab international highway number 2 da lakpa maruina rapid action force ki personal company tara hai batar company tara ki personal singpur lak bus humfu ni thoi hariba bus humfu ni thoi amadi DI truck ama masilai lakpa matam sida हानदगी CRPF की पर्सनल सिंग इम्फाल दगी थिंदोबा मणिपुर की बस अनि है बतारे ओनर ना मैते सिंग ओइबा मपुसिना हारिबा बस अनि सी मैते पांगल सिंग थौबनी अनि सी CRPF तो थिंदोर मतुंगदा मखोय सी मैते की गाड़ी नि हाइबसी कुकी की मियो सिंग नत्रगा लालोब सिंग ना खांखिबदगी मखोय हलकपत खितंग फरकतादो माले हाइदन मखोय हलक्तरे चेओल मुक्सी कांगपोकपि पुलिस स्टेशन की कैंपस मनंग द पार्क तारोग लई हाइबगी मीडिया रिपोर्ट नि लैरिसे अदुगा ngarang si hariba repression force ke company tara lakpagi bus humphuni thoi amadi DI try mrak sida hariba bus ani handagi park taru lebani sisu yauselaga lae numida oram pung taruk taba mamlakpagi timing sida hariba bus ani si saparmena yor matamda mafamdu lerama nupa nupi mayamna mai thadokibgi pauni aduga driver ani hete maitei pangal driver ani su makoina phajan khibdagi paw phauno bangamdana leiri habigi wafamne adubu phone toru matamda driver ani si manungda amagidi paw phaunorga mahaksi कुकी मियाम ना फाजल लग लई हैबगी पाव अमदी हाइपेट मीडिया रिपोर्ट सिंग द फोन अबदि लेदु अमगदी खुदि फोकदी अनट्रेसेबल ओइ हैबगी रिपोर्ट न सिंग मसी लैरि हैब तारे मरमदुना ngarang gi thoktok सिंग gi राइट अफ्टर सिग नोंगा लक बाहाय गदरा ngasi से अमुक अखोई मणिपुर याम मरुइबा बॉर्डर टाउन ओरिबा मोरे हैब तारे टेक्नोपल डिस्ट्रिक्ट की मोरे टाउन दा लेरम मैती सिंग मेगी तांग अहुम दा मै थाबा होबदी मयाम से लोय चेनग्रब मतुंग से लोय लाजना खरे कनाम लेत्रे मैते एमते लेहुद्रे अदुबु युम खरदी मै थादबा लैबा है बतारे युम अमदी दुकान छिंबा दु ngasi si खोगी खोद फंगपा खोगी पाउमिने पिरकपा पाउ दा बतारे मोरे करेस्पोंडेंट पिरकपा पाउगी मतुंगिना मफम मदुदा लैबा कुकी मियो खरना चाना थंगनबगे पोरम सिंग दुकान दगी मैती दुकान दगी अमदी अतै दुकान सिंग दी खुराना बो होनरबा मतमदा मफम मदुदा ड्यूटी तारंबा साम राइफल्स की मियो ने तौरुनु हाइरु मतमदा मखोइना सारोक्तना नखोइ मितैगी मिचंग चंगे साम राइफल मितैगी मिचंग चंगे हाइना वारोबगा लोरना साउबदगी मखोइन अटैक तो हरखिबा है बतारे मदुगी मखा चथरकोइन हारिबा दुकान मयाम अमदी मेतेगी युम थादो जखरबा मैतेगी युम मयाम अमा मै थादो फगबी पाउसिंग असि लाई चरांगना दुकान अमदी युम सिंग पुंजलगा निफु अमदी निफु की मथक स्वाइसिदा मै थाखरे हाबगी पाउने दुबु मफम मदुदा कोई फायर ब्रिगेड मथक तौदना लेबना मरम ओरगा मदुदा लेमिनबा मैते पांगल सिंग अमदी कोई साउथ इंडियन सिंग हाइगदरा मयाम सिना सेव तौखी कनबी की मै खरा चाकप कन मखोटपगी पाउ लई अदुबु हारिबा थौदोक्सिंग असि बर्निंग ऑफ हाउसेस in MOREH and also burning of buses in KANGPOKPI hariba mayam sing asi kugi security personnel gi mimang makta da thokibane aduga MOREH gi ordi hojiksu yang pana nomai kamnari habigi paw sing lai kuki khulai paiba sing habidi militant singa raga state force ka aduda maduda ku central force su maruna maduda leiriba BSF amadi Assam Rifles su hallaga nomai kamnari habigi paw di phangi adubu security personnel singi mimang makta da bus ani mai thakiba sapar maina da aduga MOREH da su yamlaba yum amadi दुकान चिंब मै थाखिबा हैबसी करिनो हैबगी वहंग अमले सिक्योरिटी फोर्स लेरि मयाम सिंग सिगी वहन थो करिनो मर सेंट्रल फोर्स सिंग लेबगी वहन थो करिनो हैबगी वहंग सिंग अदुनी वहंग सिंग असि मखा ताना कैरी फॉरवर्ड तौनो के दंगता खना नेन दंगता ngasi impact news के मनु हुनगे थर्म इलेक्शन लेबि रिबसी joining us tonight on MANUNG HUTNA Manipur University की economics department के प्रोफेसर डॉक्टर चिंगलेन मेइसनाम ने हम तो चिंगलेन बुतराम मोक्चरी welcome to the show, appreciate you joining. Also joining us all Manipur Muslim organizations coordinating committee AMMOCOC President Oja SM Jalal ni Oja Jalal Busutraam Lokcheri, welcome to the show, appreciate you joining too. And also joining us ngasigi yum mai thadok pa sida mahaki yum su mai thabi khraba loinana lamdam asigi media house singda journalist amoina pawmi amna thabak tokdana lamdam asigi paw phongbada saruk achobi yariba loinana haujo manipur thoiba paw sing asibu कोई मालेम की मियाम दा इंडिया की मियाम सिंदा नॉर्थ ईस्ट की मियाम दा योहन बदा अचौब सरू यारिबा नॉर्थ ईस्ट लाइव की कोई मणिपुर करेस्पोंडेंट है बतारे लाइरेनलाकपम लकीबॉय महाक युमजुंग असि मै थाबा सिदा यावरी महासी MOREH वर्किंग जर्नलिस्ट यूनियन की सेक्रेटरी सु ओरिबनी अदुना लकीबॉय सु स्टूडियो लेक्शन लेबिरे लकी वेलकम टू द शो. ओके अहम से लकी दुम हौजर लकी कमाई थंबी आइ ngasi की MOREH की इंसिडेंट ममांग दसु मेगी अहुम दगी मै चाखिबदुदा मै थाउ द मयाम ngasi थारे हबी पाउसिनी अदुबो अहिनबा पाउसी लकीबॉय दसु लेरमदो माली अदुगा करमाई तौदना मै से थाखिबनो अदुदगी कमाई तौदना नोमै कामनबनो थिंगमंग हमहुद्रिसना कमाई तौबुजानो हाइते असुक यामबा security forces
lay state ki force te masing yam da mamang du sem waba makhoi to question laga Manipur commando sing state force sing handokro IRB sing handokro haidana mafam adugi nupi sing na kongjang changchang MOREH women union na kongjang changchang ki paulai ngasi su MOREH women union ki miyo sing mai thaba dia we habi pauna sing dum phangi kitang detail oina thambiyo aduga lucky gi su yam nongai ta pau haiba tare lamdam sigi miyam gi damang ta pau lo bachali bani isa magla jener ga leiri bani relief camp da ima baba loi leiri bani habtare aduga isa gi oina di angang si yam pi na maram oiraga relief camp da leibani yar da na maram oiraga koi nupi gi yum da lei habi pau su phangje lucky kitang thambiyo komai thok tawdo das ahanba ngasi gi MOREH gi je ayuk pung ni 9 minute ni phu manga sai ta matam sida khoi Kuki Women Union hatare sigi members haidi ke ginodi Kuki Women Union panjarai sina mamang da MOREH da taugi ba dharna kaya Kuki gi dar taugi ba dharna kaya da utkhiba nupi mayam do Kuki Women Union gi members ngaktene na phungdok khibi matungina ngasi gi mafam MOREH gi mafam manga hatare maitai lekai manga hai lekai manga asida Kuki gi nupi singna semba group manga chai thoktuna yum chaudaba adadagi thugai hogdaba sing ase keno to bhatare atamna na sanjal laga thugai ba horok paneba thugai ba sida hoi moina di Assam Rifles na moi thing badagi mai thab ne khopne di hairi adu khoina phangjaba on ground dagi phangjaba pawgi matung ina di moina hariba nupi sing asina adum thugai ba Assam Rifle kaishu haide but BSF na round ahum blank fire kap thoe adu kap thok pududa Assam Rifle na moi sing tanjal laga BSF sing tanjal laga moi gi camp tang thamjin gre aduga lekai gi machin maitai lekai gi machin entry and exit mapa je si mapa je da BSF deploy taw tham bane adu hai BSF deploy taw bujing je loina Assam Rifle gi CO sina tawraga loina lakthokraga kona Kuki nupi myam je loina lekai changal laga chaudaba thugai hogdaba myam je thugai taw ba ai ju ngasi ai sa gi yumda sumaina Kuki nupi myam chanjal laga ai ga khoi da gi yum adaga khoi da ama maningdam le duna beng maningdane moi pulap se Kuki nupi jing dina chanjal hana thugairaga yumda leba pochai ge se loina lathok even ceiling fan bo yana pulap pur sakraga ado pu mai thaba khangna tri looting am jo looting taw tho matungda konong mai thabiram bane ba hojik ayam ba yumda budi kan ham leitre yum chak ku du fire brigade na su kan biningai su leitre aduga MOREH da hujik lairiba Muslim community gi chinaw khara aduga Tamil community gi moi group ani semaga mai khara di kan badi haure di hairi hujik phangwa pawgi matungina adubu kayamuk yamna kan doina fire service na kan bangam draga kamaina micham khara na kamaina kan bangam doina khaina am gari hare loin mai tha dokre adagi sing service elam mamam du mai tai ngatane loina Kuki jing loksan gre na kan baje kalle haraga ju upai leitaba khukan hatare adum chana khara maming gi ni sing jai wo do mai leireba Mena amasung MOREH gi matang simati yamna hardly akoi puning da nungai tawa phawi adu yamna sokoi adu masi lairiba situation je akoi afaba lambi amada akoi gi development lakadra haina akoi yam kanna expect tawraga akoi lairingai gi marakta muka henna nungai tawa adu lairiba situation je henna escalate tawba yaba adumba Tanja amsu werakadra haina khanba adumna thaudo amane na adumaina thamjage aduga haujiki security lapses ki matangsi masiti akoigi Bharat lengat ki akoigi lusingba singi wakhalon ga yamna mari leinagadra haina koi khali haujik si Raj Bharat ki parliament se masi numit mangani shure adjourn tawraga lakpa Prime Minister na thuiba wathoksiga mari leinana statement ama khaktang piu haiba wafam che masi mahakna hekta kanthi thokkhai piroi haina step lawraga pidana leibagi tangka ama khoina ngasi uri adam matang sida khoigi Manipur da leiriba khoigi deploy toriba security forces singche masi makhut punjalla tham taragadi security forces ne haidra kari tawdoino moida mathak thangba moi authority singduna order pidabagi makoina thawuk tawdaba oidoini moina mathak thangba authority singsina order pira kana moi tawdaba yaba nateba ananga sagi Bharat ki Prime Minister na hujik phawba wa ngang dadana leiba Manipur da leiba security forces singsina Manipur da thoiba violence lephan na bagi dangta paikhat pham thokpa thabak dewan dagi phajana paikhat pidaba aduga loina na Manipur da machet makai naiba mongda akhoi public sing sida provoke tong na bagi thok thong sing toba
masi punamaksi yengura kanda Manipur da Kanglup ki oiba bhalen sama Bharat Lengakna matam khara sangthana thambagi apambo objective ama yamna clear oire haba si wafam simadi akhoi thamninge masik gi matang si lakpa kanda masiti mayamna su loina hainaba mayamna su loina ikhan khanarabu wafamni masi matang si lakpa kanda akhoi kari gi damakta Bharat Lengakna Manipur da Kanglup ki oiba bhalen sama matam sangna thamba pami bano panggadori bano haibasigi matang se masi akhoi Manipuri singna yamna phajana akhoi kupna khandhabagi matam oire na tumaina thamjani yum mai chakpa haisi khoi metai gi yum oina urakpa yadre ba sigi khoi MOREH da chakpa mai sidi agi wakaldi masidi khoi India mai chakpa ne na khoi lobam to marim ngam khai da mai chakpa haisi khoi MOREH si power of attraction oiragali sangsina lakramne karima MOREH da thongdo ma thogba matamda masi malem gi news oidoini maram de koi threat ki tungi ekis ki adagi koi India gi mai ngai sai lalol tiki state da nopok thong gi state da khwai gi maru oina khanari ma phom mane ba MOREH aduna mapandagi mibula o adagi India gi maru ba koi figure sing natraga even tourist sing lakpa matamda MOREH yorom dana han gi ba yaw gi de natrako samna da MOREH si power of attraction da tungi si da asau ba adu phom mane aduna hari basigi akoi MOREH da mai chak pai si akoi na metai yum oina uba ya de ngam khai ni amarom da si akoi border ni aduna basidi India gi masa ma ki akoi makhong da mai chak pa adu mane basidi logo da adu masi issue si MOREH gi issue si aina kan bada masidi malem gi akoi gi issue oini na idi oinmam to ena lowe adu Assam Rifles leri BSF leri bakoi mang tar mai than bhai bis akoi sidi anubunati ba makoi gi mamang da koi kape hare makoi mamang da tuni hare makoi mamang aktani ado akoi na khange ba kariguma koi ethnic class natragan communal gi oiba sumai natural leba mafam dadi akoi gi central forces ki roles yam pi see anywhere okay si akoi India gi mafam matai dus meji thokke ba masi maru obedi civil administration jina masin mapung obeni haibsi Supreme Court zo hanjan high report amane sidi civil administration gi wani law and order haibsi di madudi koi gi state amasung akoi gi mayo lenga ki madugi mapung oba mathong ni haibsi apex court sin zo hanjan high gi ba leigre degi Gujarat gi ta thokke ba matam da su same akoi gi magi observation do dum pi ba ko haidi state ki law and order state ki khuta lebani aduna state amasung center gi masi responsibility mapung oba responsibility masina po humto haibsi higher ga dum lakre aduna ne koi saida state ki magi law and order magi khuta le ga su mangod mapung phana ko gi kan sakti je sinida ba wafam leirabra na wahang mayam hanga ga laki baduna maram oidana haudikti ngasagi karimba thongdo ama thokku matamda law and order ga mari leina bada must disturb to ba threat lakku matamda adu mas akai ba pirako matamda hauji center da mai onji loina musi on ba hore